ꯃꯌꯥꯝ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯀꯨꯀꯤꯂꯦꯟ ꯂꯩꯔꯝꯃꯦ꯫ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯀꯨꯀꯤꯂꯦꯟꯗꯨ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯏꯆꯟꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯪ ꯇꯥꯕꯤꯁꯤꯀꯣ꯫ ꯃꯣꯏ ꯀꯨꯀꯤꯂꯦꯟꯁꯦ ꯀꯥꯏꯗꯅꯣꯕ? ꯑꯩꯕꯨ ꯇꯥꯅꯤ ꯀꯨꯀꯤ ꯃꯣꯏꯅ ꯀꯨꯀꯤꯂꯦꯟ ꯇꯥꯜꯂꯛ ꯀꯨꯀꯤꯂꯦꯟ ꯍꯦꯛ ꯄꯤꯔꯕꯀꯣ ꯑꯩꯈꯣꯏ ꯅꯥꯒꯥꯁꯤ ꯑꯃꯨꯛꯀ ꯂꯥꯟꯍꯧꯗꯣꯏꯅꯦ꯫ ꯀꯨꯀꯤꯂꯦꯟ ꯀꯥꯏꯗ ꯃꯣꯏꯗꯤ ꯉꯔꯥꯡ ꯅꯍꯟꯗꯩꯅꯦ ꯍꯥꯏ ꯁꯤꯌꯔꯗꯤ ꯑꯩꯈꯣꯏꯗꯤ ꯅꯥꯒꯥꯗꯤ ꯊꯥꯏꯅꯒꯤꯅꯦ ꯑꯩꯈꯣꯏꯅ ꯇꯥꯜꯂꯛꯏꯁꯦ꯫ ꯀꯨꯀꯤꯂꯦꯟ ꯀꯥꯏꯅ ꯅꯂꯥꯗ ꯑꯣꯏꯅ ꯄꯤꯔꯣ ꯀꯨꯀꯤꯂꯦꯟ꯫ ꯅꯂꯥ ꯈꯤꯇꯪ ꯑꯩꯈꯣꯏ ꯑꯃꯣꯠꯀꯥꯏ ꯊꯝꯐꯝꯗꯣ ꯑꯗꯨꯗ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯍꯦ ꯇꯤꯟꯕꯨ ꯁꯤꯠꯄꯤ ꯁꯛꯇꯥꯁꯤꯡꯁꯤꯅ ꯃꯁꯛꯅ ꯈꯨꯊꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯆꯣꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯨꯄꯥꯅ ꯈꯛꯀꯤꯅꯦ ꯁꯤꯗꯤ ꯍꯥꯏꯕ ꯌꯥꯗꯕ ꯃꯇꯝ ꯌꯧꯔꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯉꯥꯡꯁꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯀꯣ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯗꯧꯔꯦ ꯑꯗꯨꯗꯣ ꯃꯤꯀꯞ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯆꯩ ꯑꯩ ꯐꯦꯃꯤꯂꯤꯅ ꯀꯩ ꯂꯥꯏꯐꯇ ꯑꯩ ꯑꯁꯦꯡꯗꯤ ꯍꯥꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯕꯨꯗꯤ ꯀꯨꯀꯤꯗꯤ ꯅꯠꯇꯦꯀꯣ ꯅꯥꯒꯥꯅꯤꯀꯣ ꯂꯣꯏꯅꯃꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯆꯩꯔꯤꯕ ꯅꯥꯒꯥꯗꯁꯨ ꯍꯥꯏꯅꯨ ꯀꯨꯀꯤꯗꯁꯨ ꯍꯥꯏꯅꯨ ꯍꯥꯏꯕ ꯑꯩꯗꯤ ꯍꯥꯏꯅꯤ ꯀꯩꯗꯧꯕ ꯍꯥꯏꯔꯣꯏꯗꯣꯏꯅꯣ ꯁꯨꯛ ꯌꯥꯝꯅ ꯁꯤꯒꯦ ꯇꯧꯔꯒ ꯃꯌꯥꯝ ꯂꯩꯗ ꯅꯣꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ꯭ꯔꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯆꯩꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯗꯣ ꯀꯩ ꯆꯥꯡ ꯃꯩꯇꯩ ꯆꯦꯡ ꯅꯠꯇ꯭ꯔꯣ ꯆꯥꯔꯤꯗꯣ ꯍꯥꯏꯕꯅꯦ ꯃꯩꯇꯩ ꯆꯦꯡꯗꯨ ꯀꯅꯥꯅꯣ ꯃꯩꯇꯩꯗ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯛꯄꯅꯦ ꯃꯩꯇꯩ ꯆꯦꯡꯗꯨ ꯐꯪꯗ꯭ꯔꯗꯤ ꯅꯣꯏꯗꯤ ꯀꯗꯥꯏ ꯆꯥꯗꯣꯏ ꯀꯨꯀꯤ ꯆꯦꯡ ꯆꯥꯗꯣꯏꯔꯣ ꯀꯨꯀꯤ ꯆꯦꯡ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯀꯨꯀꯤ ꯐ꯭ꯔꯦꯟꯁ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯣꯏꯅ ꯁꯥꯎꯅꯤꯡ ꯁꯥꯎ ꯅꯣꯏꯅ ꯀꯔꯤꯝꯇ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯁꯥꯎꯒꯦꯔꯥ ꯁꯥꯎꯔꯣꯏꯗ꯭ꯔꯥ ꯅꯣꯏꯗꯤ ꯉꯝꯁꯨ ꯉꯝꯔꯣꯏ ꯅꯣꯏꯅ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯕꯨ ꯀꯨꯀꯤ ꯃꯤꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯌꯥꯝ ꯂꯩ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯕ ꯈꯣꯠꯄ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕ ꯃꯌꯥꯝ ꯂꯩꯌꯦ ꯃꯣꯏꯗꯤ ꯈꯪꯒꯅꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯃꯅꯤꯄꯨꯔꯗ ꯈꯪꯒꯅꯤ ꯏꯟ ꯗ ꯁꯦꯟꯁ ꯃꯅꯤꯄꯨꯔꯗ ꯃꯣꯏ ꯂꯝ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯣꯏꯗꯤ ꯈꯪꯉꯦꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯁꯤꯡꯗꯤ ꯀꯨꯀꯤ ꯐ꯭ꯔꯦꯟꯁꯤꯡꯗꯤ ꯃꯣꯏꯗꯤ ꯏꯀꯥꯏꯌꯦꯕ ꯀꯃꯦꯟ ꯐꯥꯎ ꯇꯧꯅꯤꯡꯗꯦꯕ ꯃꯣꯏꯗꯤ ꯑꯗꯨꯝ ꯅꯣꯛꯔ ꯂꯩꯌꯦꯕ ꯃꯣꯏꯗꯤ ꯑꯩꯉꯣꯟꯗ ꯐꯩ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯨꯀꯤ ꯐ꯭ꯔꯦꯟꯁ ꯈꯣꯏ ꯃꯌꯥꯝꯅ ꯅꯪ ꯂꯥꯏꯐ ꯊꯥꯒꯠꯇꯣ ꯌꯥꯝ ꯐꯩꯌꯦ ꯈꯣꯠꯂꯦ ꯁꯥꯎꯕꯁꯨ ꯌꯥꯎꯋꯤ ꯅꯪ ꯀꯩꯒꯤ ꯂꯥꯏꯐ ꯊꯥꯒꯠꯂꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯩ ꯊꯥꯒꯠꯄꯅꯦ ꯈꯣꯠꯄꯅꯦ ꯑꯩꯅ ꯍꯥꯏꯌꯦ ꯑꯗ ꯃꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟꯍꯧꯔꯤꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯃꯃꯥ ꯃꯄꯥꯅ ꯈꯔ ꯆꯍꯤ 10 ꯌꯧꯗ ꯄꯣꯄꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯆꯠꯂꯣ ꯌꯣꯠꯕꯥ ꯈꯔ ꯄꯤꯕ ꯊꯥꯡ ꯈꯔ ꯄꯤꯔ ꯆꯠꯄ ꯀꯥꯡꯕꯨꯅꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟꯍꯧꯔꯤꯁꯦ ꯃꯣꯏꯅ ꯀꯨꯀꯤꯂꯦꯟ ꯇꯥꯜꯂꯤꯁꯦ ꯃꯣꯏꯅꯅꯦ ꯃꯄꯣꯛ 13 ꯃꯄꯣꯛ 100ꯔꯛ ꯃꯣꯏꯅ ꯇꯥꯜꯂꯁꯨ ꯀꯨꯀꯤꯂꯦꯟ ꯍꯥꯏꯕꯁꯦ ꯃꯃꯪꯗ ꯐꯥꯎ ꯐꯪꯉꯔꯣꯏ ꯑꯗꯨꯗꯤ ꯃꯣꯏꯅ ꯃꯄꯣꯛ 13 ꯃꯁꯨ ꯑꯣꯏꯒꯦꯔꯥ ꯃꯁꯨꯅ ꯑꯃꯨꯛ ꯄꯣꯛꯄ ꯑꯃꯅ ꯑꯃꯨꯛ ꯄꯣꯛꯅꯤꯡꯕ ꯄꯣꯛꯁꯅꯨ ꯃꯆꯥ ꯃꯌꯥꯝ ꯃꯄꯨꯟꯁꯤꯗꯗꯤ ꯀꯨꯀꯤꯂꯦꯟ ꯍꯥꯏꯕꯁꯨ ꯐꯪꯉꯔꯣꯏ ꯑꯗꯨꯗꯤ ꯑꯗꯨꯃꯛꯇꯤꯗꯤ ꯑꯩ ꯍꯥꯏꯕꯤꯒꯦ ꯅꯥꯒꯥ ꯅꯨꯄꯤ ꯑꯃ ꯑꯩ ꯑꯣꯏꯅ ꯑꯗꯨꯅ ꯉꯝꯂꯣꯏꯗꯧꯕꯗ ꯇꯥꯟꯒꯅꯨꯕ ꯅꯣꯏꯅ ꯆꯤꯟꯁꯨ ꯋꯥꯅꯉꯥꯏꯅꯦ ꯅꯣꯏꯅ ꯁꯥꯁꯨ ꯋꯥꯅꯉꯥꯏꯅꯦ ꯃꯤꯁꯨ ꯌꯥꯝ ꯁꯤꯔꯦ ꯑꯗꯨ ꯀꯩꯝꯇ ꯀꯥꯟꯅꯗꯦ ꯐꯪꯂꯣꯏꯗꯕ ꯄꯣꯠꯇꯨꯗꯤ ꯀꯩꯝꯇ ꯇꯥꯜꯂꯨꯅꯨꯕ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇꯨꯗꯤ ꯇꯧꯔꯨꯅꯨ ꯀꯥꯟꯅꯗꯦ ꯃꯇꯝꯁꯨ ꯃꯥꯡꯒꯅꯤ ꯃꯤꯁꯨ ꯌꯥꯝ ꯁꯤꯔꯛꯀꯅꯤ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇꯗꯤ ꯇꯧ